Kaching District Police ki SP Victoria Yangkhom gi mideng makhada additional SP Khechumayum Maniharna command tawduna ngarang numidang wairam pung 9:45 rom tabada sugnu kaithelda CDO Kaching unit ki OC NT Kendra Maitai ni luchingba timamana achara walking check tawda chingnaningai oibu mongda Myanmar gi gari macha Kenbo bite ama thauduna lakpa miyoi amadagi opium haibadi kani kilogram 3 gram 33 ka konan fare farba miyoi edugi mameng jamkhumang hauke chahi kulumdoi apokpa ngamkhulun haukip kawe Thobal AC gi oina mapaldagi halakpa miyoi sing thamna ba hangba community quarantine center singda local volunteer oina Thobal COVID-19 aid committee ki catering service da mateng pangba volunteer ama haukiba June 15 da positive oikraba matungda ngasi su miyoi asiga contact tongnoru ba maha ki apokpi mama amasung mayamba yauna miyoi tarit ki sample collection tawkre ngarang so hari volunteer miyoi asiga contact tawduna miyoi nifu gi sample lawuraga rim samsung jenimsta test tongna ba thakiba laikrabane Khundrakpam AC ki oina mapandagi makhatana Manipur da halakadaba singbu global pandemic COVID-19 free ohenabagi pandamda ACS ki MLA Lokeshwar Singhna chairmanship oiduna ma ki meeting makhada community quarantine center hangduna honaduna lakle Tengbang gi saruka poina community quarantine center management committee Khundrakpam AC da July 5 faw ki manungda mapandagi halakadaba singna report tawna ba community quarantine center ge media in charge VK Nandai bamna phondorklei Ahumlak subo ina Kanglaipak News Tengbang Loop KNTL nangasi Rims ki blood bank ka khusamnaduna idan tawkre miyoi tara taruklomna idan tawkre Kanglaipak News Tengbang Loop ki secretary AV Saikhom na phongdorakpada lamdamasida nomonomogi COVID-19 gi positive oiba hengalakpa amade e walakpagi fibam ama leirakpana KNTL na khardang oirabasu mateng panglabadi haiduna idan tawbugi thoramase pangthokpani haikei COVID-19 theinabada amadi miyamda hena khanganbada e paugi lamda thabak tawriba miyoi singi achaubu thodang lei haina Environment and Climate Change Department ki Director Wainaba Chandran phongdokre wafam asi ngasi Manipur Press Club ta pangthokpa second line COVID warriors oiriba e paugi thabak tawriba miyoi singda face mask sing gen thokpa ki tharamda phongdokibane